ꯅꯨꯡꯁꯤꯕꯅ ꯅꯪꯒꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯑꯔꯣꯏꯕ ꯑꯦꯄꯤꯁꯣꯗ ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯔꯥꯏꯇꯔꯒꯤ ꯃꯐꯝꯗꯒꯤ ꯋꯥꯐꯝ ꯈꯔ ꯃꯌꯥꯝꯗ ꯊꯝꯕꯤꯔꯛꯏ ꯃꯗꯨꯗꯤ ꯆꯦꯅꯦꯜꯁꯤꯗ ꯍꯥꯞꯆꯔꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯅ ꯅꯪꯒꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯑꯔꯣꯏꯕ ꯑꯦꯄꯤꯁꯣꯗ ꯃꯌꯥꯝꯗ ꯁꯤꯟꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯋꯥꯔꯤ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯊꯦꯡꯛꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯩꯒꯤ ꯋꯥꯔꯤꯁꯤꯒꯤ ꯃꯐꯝ ꯑꯃ ꯆꯥꯎꯅ ꯄꯤꯕꯤꯔꯤꯕ ꯅꯤꯡꯒꯣꯜ ꯅꯥꯆꯣꯝꯒꯤ ꯇꯤꯝꯁ ꯑꯗꯨꯒ ꯑꯏꯕ ꯑꯣꯏꯅ ꯂꯩꯔꯝꯕ ꯋꯥꯔꯤꯁꯤꯒꯤ ꯊꯋꯥꯏ ꯍꯥꯞꯄꯤꯗꯨꯅ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯗ ꯃꯌꯥꯝꯁꯤꯕꯨ ꯄꯦꯜꯍꯟꯕꯤꯔꯤꯕꯤ ꯏꯅꯥꯎꯅꯨꯄꯤ ꯔꯤꯟꯗꯥꯕꯨꯁꯨ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯊꯦꯡꯛꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯍꯥꯞꯄꯤꯔꯛꯎ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯃꯌꯥꯝꯗ ꯇꯥꯍꯟꯖꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯅꯧꯔꯤꯕꯒꯤꯅꯤ ꯈꯪꯗ꯭ꯔꯤꯕꯒꯤꯅꯤ ꯈꯟꯅ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯗꯨꯒ ꯋꯥꯔꯤꯁꯤꯗ ꯑꯣꯏꯊꯣꯛꯑꯣꯏꯗꯕ ꯑꯣꯏꯕ ꯌꯥꯔꯣꯏꯗꯕ ꯃꯇꯥꯡ ꯌꯥꯎꯔꯒꯁꯨ ꯋꯥꯔꯤꯅꯤ ꯈꯟꯅ ꯐꯠꯇꯕꯁꯤꯡꯗꯨ ꯂꯥꯞꯅ ꯊꯝꯈ꯭ꯔꯒ ꯑꯐꯕꯗꯨ ꯈꯛꯇꯃꯛ ꯂꯧꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯃꯊꯪꯒꯤ ꯑꯩꯒꯤ ꯑꯅꯧꯕ ꯋꯥꯔꯤꯗ ꯃꯌꯥꯝꯒ ꯑꯃꯨꯛ ꯄꯨꯟꯅ ꯊꯦꯡꯅꯁꯤ ꯂꯥꯁ episode of ꯅꯨꯡꯁꯤꯕꯅ ꯅꯪꯒꯤ ꯑꯌꯨꯛꯇꯨ ꯌꯥꯏꯅ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯐꯃꯨꯡ ꯐꯥꯅꯨꯡꯗꯨ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯆꯤꯡꯁꯦꯜꯒꯤ ꯆꯥꯅꯕ ꯈꯔ ꯔꯨꯝꯗꯨꯗ ꯄꯨꯁꯤꯟꯗꯨꯅ ꯆꯪꯂꯛꯏ ꯆꯤꯡꯁꯦꯜꯗꯨ ꯃꯁꯝ ꯑꯆꯣꯠꯄꯗꯨ ꯇꯋꯦꯜ ꯑꯃꯅ ꯇꯩꯊꯣꯛꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯌꯥꯏꯅ ꯀꯩꯅꯣ ꯅꯪ ꯅꯀꯣꯛ ꯇꯨꯝꯃꯣꯏꯔꯣ? ꯀꯩꯗꯧꯔꯒꯦ? ꯑꯁ ꯅꯀꯣꯛꯇ ꯑꯃꯨꯛ ꯆꯤꯛꯑꯅꯤ ꯅꯁꯥꯗꯨ ꯏꯪꯍꯟꯒꯅꯨ ꯍꯥꯏꯔꯒ ꯁꯤ ꯈꯔ ꯆꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯣ ꯆꯥꯅꯤꯡꯗ꯭ꯔꯤꯌꯦ ꯌꯥꯔꯣꯏ ꯆꯥꯗꯕ ꯍꯣꯔꯦꯟ ꯋꯥꯅꯤ ꯑꯃꯨꯛ ꯆꯤꯡꯁꯦꯜꯗꯨ ꯆꯥꯅꯤꯡꯗ꯭ꯔꯕꯁꯨ ꯌꯥꯏꯅ ꯄꯨꯔꯛꯂꯤꯕ ꯐ꯭ꯔꯨꯠ ꯁꯂꯥꯗꯇꯨ ꯈꯔ ꯆꯥꯏ ꯆꯤꯡꯁꯦꯜꯅ ꯆꯥꯕ ꯌꯥꯒꯗꯕ ꯈꯜꯂꯒ ꯌꯥꯏꯅ ꯁꯦꯝꯂꯛꯄꯅꯤ ꯁꯦꯝ ꯂꯐꯣꯏ ꯄꯄꯌꯥꯒꯨꯝꯕ ꯈꯛꯅꯤ ꯑꯇꯣꯞꯄ ꯍꯥꯞꯇꯦ ꯅꯪꯗꯤ ꯐꯅꯦꯛ ꯁꯨꯝ ꯁꯦꯠꯀꯗ꯭ꯔꯣ? ꯍꯣꯏ ꯅꯪꯒꯤꯁꯨ ꯐꯤꯔꯣꯜ ꯈꯔ ꯂꯩꯗꯕ ꯌꯥꯔꯣꯏꯅꯦ ꯚꯥꯞꯀ ꯑꯝꯇ ꯑꯣꯏꯗ꯭ꯔꯦ ꯕꯦꯝꯃꯒ ꯏꯃꯥꯒꯅ ꯉꯔꯥꯡ ꯂꯩꯔꯦ ꯑꯣ ꯌꯥꯔꯦ ꯑꯗꯨꯗꯤ ꯅꯁꯝꯗꯣ ꯀꯪꯍꯟꯕꯤꯔꯒꯦ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯔꯒ ꯆꯤꯡꯁꯦꯜꯒꯤ ꯃꯁꯝꯗꯨ ꯗ꯭ꯔꯥꯏꯌꯔꯗꯨꯅ ꯍꯥꯏꯐꯦꯠ ꯀꯪꯍꯜꯂꯒ ꯁꯝꯗꯨ ꯀꯣꯝꯂꯞꯅ ꯕ꯭ꯔꯦꯗ ꯇꯧꯕꯤꯔꯒ ꯅꯥꯀꯜ ꯑꯃꯗ ꯄꯨꯂꯞ ꯊꯥꯗꯩ ꯁꯝꯕꯤꯅꯤ ꯂꯣꯟꯕꯒ ꯍꯩꯅꯤ ꯅꯪꯅ ꯌꯥꯝ ꯄꯥꯝꯖꯕꯗꯨꯗ ꯊꯝꯖꯜꯂꯤꯅꯤ ꯁꯝ ꯀꯟꯅ ꯄꯨꯟꯁꯤꯟꯕꯗꯣ ꯇꯟꯕ ꯑꯗꯨꯒ ꯊꯥꯗꯣꯛꯄꯁꯨ ꯇꯟꯕ ꯑꯗ ꯁꯨꯝ ꯁꯤꯅ ꯐꯔꯦꯅ ꯇꯧꯕꯅꯤ ꯁꯤꯅꯁꯨ ꯐꯖꯩꯗ ꯅꯪꯁꯨ ꯂꯣꯏꯁꯤꯜꯂꯨꯔꯣ ꯑꯗꯨꯗꯤ ꯅꯪ ꯗꯔꯀꯥꯔ ꯂꯩꯕꯒ ꯀꯧꯔꯛꯎꯀꯣ ꯍꯣꯏ ꯑꯅꯤꯗꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯀꯨꯝꯂꯛꯄꯗ ꯄꯨꯟꯁꯤꯕꯒ ꯑꯅꯥꯒꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯏꯔꯩꯅ ꯃꯆꯥ ꯃꯃꯧ ꯑꯅꯤꯕꯨ ꯎꯕꯗ ꯍꯥꯏꯔꯛꯏ ꯏꯃꯥꯁꯨ ꯂꯥꯛꯅꯤꯡꯕꯅꯤ ꯇꯧꯔꯤꯁꯦ ꯑꯗꯨꯕꯨ ꯌꯨꯝꯁꯦ ꯊꯥꯗꯣꯛꯑꯝꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯆꯤꯡꯁꯦꯜ ꯐꯖꯅ ꯆꯠꯂꯨꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯆꯤꯡꯁꯦꯜꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯀꯛ ꯑꯍꯨꯝꯂꯛ ꯆꯤꯛꯂꯒ ꯃꯀꯣꯛꯇ ꯃꯅꯝ ꯅꯝꯕꯤ ꯑꯍꯣꯏ ꯏꯃꯥ ꯑꯗꯨꯗꯤ ꯆꯠꯅꯕ ꯇꯧꯔꯁꯤꯔꯥ ꯚꯦꯃꯥ ꯅꯆꯦꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯣꯀꯣ ꯄꯥꯕꯨꯡ ꯒꯥꯔꯤ ꯊꯧꯗꯣꯛꯈꯤꯒꯦ ꯍꯣꯏ ꯄꯥꯕꯨꯡ ꯒꯥꯔꯤꯒꯗꯨ ꯇꯞꯅ ꯊꯧꯕꯤꯌꯨꯀꯣ ꯕꯦꯝꯃ ꯅꯪꯁꯨ ꯅꯆꯦꯒ ꯑꯗꯨꯝ ꯂꯩꯃꯤꯟꯅꯧꯀꯣ ꯑꯇꯣꯞꯄꯗ ꯆꯠꯀꯅꯨ ꯍꯣꯏ ꯕꯦꯝꯃ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯒꯤ ꯇꯥꯏꯞꯇ ꯑꯅꯥꯒ ꯌꯥꯏꯒ ꯇꯧꯔꯒ ꯆꯤꯡꯁꯦꯜꯕꯨ ꯒꯥꯔꯤ ꯐꯥꯎꯕ ꯂꯥꯛꯃꯤꯟꯅꯔꯦ ꯑꯗꯨꯒ ꯃꯅꯤꯡ ꯁꯤꯠꯇꯨꯗ ꯑꯅꯥꯒ ꯄꯨꯟꯅ ꯐꯝꯍꯜꯂꯤ ꯌꯥꯏꯅ ꯊꯧꯔꯒ ꯄꯨꯟꯁꯤꯕꯅ ꯅꯥꯀꯜꯗ ꯇꯣꯡꯉꯤ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯌꯥꯏꯗꯤ ꯃꯃꯥꯡꯒꯤ ꯃꯤꯔꯔꯗꯒꯤ ꯆꯤꯡꯁꯦꯜꯕꯨ ꯇꯣꯏꯅ ꯌꯦꯡꯉꯤ ꯆꯤꯡꯁꯦꯜꯁꯨ ꯑꯅꯥꯒ ꯇꯞꯅ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯗꯨꯅ ꯂꯩ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯒ ꯄꯨꯟꯁꯤꯕꯗꯤ ꯗꯣꯛꯇꯔ ꯗꯤꯄꯛꯀ ꯍꯥꯟꯅ ꯎꯅꯒꯦ ꯍꯥꯏꯅ ꯆꯪꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯄꯨꯟꯁꯤꯕꯁꯨ ꯆꯪꯉꯛꯇꯨꯅ ꯔꯦꯅꯦꯜ ꯌꯨꯅꯤꯠ ꯗꯤꯄꯥꯔꯠꯃꯦꯟꯇ ꯆꯤꯡꯁꯦꯜꯕꯨ ꯄꯨꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯁꯨ ꯑꯣꯄꯔꯦꯁꯟ ꯑꯃꯒꯤ ꯆꯪꯈ꯭ꯔꯦ ꯌꯥꯏꯅ ꯐꯝꯗꯨꯅ ꯆꯤꯡꯁꯦꯜꯒꯤ ꯔꯤꯄꯣꯔꯠꯁꯤꯡꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯑꯅꯥꯅ ꯃꯕꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯇꯝꯆꯥ ꯑꯩ ꯃꯄꯥꯟꯗ ꯁꯨꯝ ꯊꯣꯛꯎꯒꯦ ꯁꯤꯗ ꯁꯨꯝ ꯂꯩꯕꯗꯣ ꯑꯩ ꯇꯜꯂꯦ ꯍꯣꯏ ꯑꯇꯣꯞꯄꯗ ꯍꯥꯏꯗꯣꯛꯈꯤꯅꯨꯀꯣ ꯍꯣꯏ ꯌꯥꯏꯗꯤ ꯐꯝꯗꯨꯅ ꯂꯩꯍꯧꯔꯦ ꯑꯅꯥꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯀꯦꯐꯦꯇꯦꯔꯤꯌꯥ ꯂꯩꯕꯗꯨꯗ ꯂꯥꯛꯂꯒ ꯀꯣꯐꯤ ꯑꯃ ꯑꯣꯔꯗꯔ ꯇꯧꯔꯒ ꯊꯛꯂꯤꯉꯩ ꯅꯥꯀꯜꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯃꯥꯕꯨ ꯀꯧꯔꯛꯏ ꯆꯟ ꯃꯉꯣꯟꯗ ꯃꯤꯡꯁꯤ ꯀꯧꯒꯗꯕ ꯃꯤ ꯑꯅꯤ ꯁꯨꯅ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯥꯅ ꯈꯪꯏ ꯀꯧꯔꯛꯂꯤꯕ ꯃꯤ ꯑꯗꯨ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯅꯨꯄꯤꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯔꯥꯎ ꯀꯧꯏ ꯑꯌꯥ ꯅꯦ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ ꯀꯅꯥ ꯃꯁꯥ ꯉꯝꯗꯕ ꯌꯥꯎꯒꯦ ꯂꯥꯏꯖꯗꯨ ꯑꯅꯥꯒ ꯃꯥꯌꯣꯛꯅꯅ ꯊꯥꯔꯤꯕ ꯆꯤꯌꯔꯗꯨꯗ ꯐꯝꯊꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯑꯍꯜꯁꯤꯡ ꯑꯃ ꯃꯁꯥ ꯉꯝꯗꯕ ꯑꯗꯨꯒꯤ ꯂꯥꯛꯄꯅꯤ ꯅꯪ ꯅꯊꯟꯇꯔꯣ ꯅꯠꯇꯦ ꯄꯥꯕꯨꯡ ꯍꯣꯏꯒ ꯂꯥꯛꯑꯦ ꯑꯣ ꯀꯅꯥ ꯃꯁꯥ ꯉꯝꯗꯕ ꯌꯥꯎꯒꯦꯅꯦ
ꯑꯩꯈꯣꯏ ꯏꯅꯝꯃꯗꯣ ꯃꯁꯥ ꯉꯝꯗꯤꯌꯦ ꯑꯗꯨꯒꯤꯅꯤ ꯌꯥꯏ ꯂꯨꯍꯣꯡꯕꯒ ꯑꯃꯠꯇ ꯈꯪꯍꯧꯗ꯭ꯔꯦꯅꯦ ꯑꯩꯗꯤ ꯑꯅꯥꯗꯨ ꯏꯉꯛꯉꯛꯅ ꯑꯦ ꯅꯦ ꯑꯩꯈꯣꯏ ꯇꯝꯆꯥ ꯈꯪꯕ꯭ꯔꯣ ꯈꯪꯗꯦꯗ ꯅꯪꯅ ꯅꯣꯡꯃ ꯍꯥꯏꯔꯝꯕꯗꯨꯗ ꯈꯪꯕꯅꯤ ꯑꯣ ꯂꯨꯍꯣꯡꯗ꯭ꯔꯤꯌꯦ ꯆꯦꯜꯂꯒ ꯂꯩꯕꯅꯤ ꯑꯩꯅ ꯁꯨꯝ ꯅꯨꯡꯁꯤꯕꯒꯤ ꯆꯦꯁꯨ ꯀꯧꯏ ꯑꯗꯒꯤ ꯏꯅꯝꯃꯁꯨ ꯁꯨꯝ ꯀꯧꯕ ꯀꯩ ꯑꯣꯏꯅ ꯉꯝꯗꯕꯅꯣ ꯑꯅꯥꯗꯣ ꯆꯤꯡꯁꯜꯒꯤ ꯑꯅꯥꯕꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯤꯅ ꯍꯪꯉꯛꯄ ꯈꯨꯗꯤꯡ ꯍꯥꯏꯅꯤꯡꯕ ꯑꯣꯏꯗꯦ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯃꯆꯥ ꯅꯠꯇ꯭ꯔꯦ ꯋꯥꯈꯜ ꯈꯪꯕ ꯉꯝꯃꯤ ꯀꯅꯥꯅ ꯀꯔꯤ ꯈꯟꯕ ꯂꯣꯏꯅ ꯈꯪꯕ ꯉꯝꯃꯕꯅꯤ ꯃꯤ ꯃꯈꯜ ꯃꯥꯟꯅꯗꯦ ꯋꯥꯈꯜ ꯃꯥꯟꯅꯗꯦ ꯍꯥꯏꯔꯨꯔꯒ ꯃꯤ ꯈꯔꯗ ꯋꯥꯔꯤ ꯅꯨꯡꯉꯥꯏꯅꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯖꯗꯤ ꯃꯥꯅ ꯍꯥꯟꯅꯗꯒꯤ ꯈꯪꯗꯨꯅ ꯂꯩꯔꯦ ꯃꯅꯨꯡꯒꯤ ꯋꯥꯔꯤꯗꯨ ꯑꯅꯥꯅ ꯈꯪꯗ꯭ꯔꯒꯁꯨ ꯂꯥꯏꯖꯒꯤ ꯅꯥꯏꯇꯣꯝꯂꯤꯕ ꯄꯨꯟꯁꯤꯗꯨ ꯑꯅꯥꯅ ꯅꯨꯡꯉꯥꯏꯇꯕ ꯅꯨꯡꯁꯤꯕ ꯄꯣꯛꯈꯤꯕꯅꯤ ꯑꯗꯨꯅ ꯂꯥꯏꯖꯕꯨ ꯐꯠꯇꯅ ꯈꯟꯕ ꯉꯝꯗꯦ ꯍꯥꯏꯔꯛꯏ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯄꯥꯕꯨꯡ ꯍꯣꯏꯅ ꯋꯥꯔꯤ ꯁꯥꯕꯗ ESKꯗꯤ ꯍꯥꯏ ꯗꯣꯅꯔ ꯑꯃ ꯐꯪꯗ꯭ꯔꯤꯐꯥꯎ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯅꯦꯅ ꯑꯗꯨꯒꯤ ꯂꯥꯛꯏꯅꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯅꯦ ꯑꯗꯣ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯩꯈꯣꯏ ꯇꯝꯆꯥꯅ ꯑꯩ ꯑꯃꯨꯛ ꯊꯤꯔꯝꯃꯅꯤꯌꯦ ꯆꯟ ꯑꯅꯥꯅ ꯆꯤꯌꯔꯗꯨꯗꯒꯤ ꯍꯧꯒꯠꯂꯛꯄꯗ ꯂꯥꯏꯖꯅ ꯀꯧꯔꯛꯄꯅꯤ ꯀꯩ ꯍꯥꯏꯒꯦꯅꯦ ꯅꯪ ꯅꯦꯅꯦ ꯍꯣꯏꯗꯁꯨ ꯑꯃꯨꯛ ꯂꯥꯛꯎꯗꯅ ꯍꯣꯏꯅꯦ ꯂꯥꯛꯀꯦ ꯏꯅꯝꯃ ꯅꯥꯕ ꯐꯔꯀꯥꯟꯗ ꯆꯠꯂꯣ ꯆꯠꯂꯣ ꯑꯅꯥꯁꯨ ꯆꯠꯈ꯭ꯔꯦ ꯂꯥꯏꯖꯗꯨ ꯃꯃꯤꯠ ꯀꯨꯞꯇ ꯆꯠꯈ꯭ꯔꯤꯕ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯍꯧꯏ ꯃꯆꯤꯟꯗꯁꯨ ꯄꯦꯟꯗꯅ ꯁꯣꯜꯍꯧꯏ ꯆꯟ ꯏꯃꯥꯗꯤ ꯅꯪꯉꯣꯟꯗ ꯅꯪꯒꯤ ꯏꯃꯥꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ ꯏꯔꯥꯜ ꯃꯌꯥꯝꯁꯦ ꯂꯥꯜꯂꯦ ꯍꯥꯏꯖꯒꯦ ꯈꯟꯅ ꯅꯪ ꯄꯥꯕꯨꯡꯕꯨ ꯎꯅꯕ ꯂꯥꯛꯄꯅꯤ ꯃꯇꯥꯡ ꯆꯥꯗ꯭ꯔ ꯃꯥꯜꯂꯤ ꯏꯔꯩ ꯅꯪ ꯂꯥꯏꯕꯛ ꯐꯩ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯏꯆꯥ ꯑꯅꯤꯁꯦ ꯌꯦꯡꯗꯨꯅ ꯄꯨꯟꯁꯤ ꯁꯥꯡꯅ ꯂꯦꯜꯂꯨꯀꯣ ꯑꯩꯗꯤ ꯏꯆꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯗꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯈ꯭ꯔꯁꯅꯨ ꯄꯨꯟꯁꯤꯕꯒꯤ ꯀꯦꯕꯤꯟ ꯃꯅꯥꯛꯇꯨꯗ ꯂꯩꯔꯤꯉꯩ ꯑꯅꯥꯅ ꯊꯣꯛꯈꯤꯕ ꯑꯗꯨꯗ ꯃꯇꯨꯡ ꯏꯟꯅꯔꯛꯈꯤꯕꯅꯤ ꯉꯁꯥꯏ ꯃꯆꯥꯒꯤ ꯈꯣꯟꯖꯦꯜꯗꯕꯨ ꯇꯥꯔꯒꯁꯨ ꯈꯟꯅ ꯀꯨꯏꯅ ꯐꯝꯃꯝꯗ꯭ꯔꯦ ꯀꯦꯐꯦꯇꯦꯔꯤꯌꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯗꯨꯒ ꯂꯣꯏꯅꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯌꯥꯏꯁꯨ ꯁꯣꯝꯗ ꯆꯤꯡꯁꯜꯒꯤ ꯏꯃꯨꯡꯒ ꯐꯣꯟꯗ ꯋꯥꯔꯤ ꯀꯟꯅ ꯁꯥꯔꯤ ꯏꯃꯥ ꯑꯩ ꯏꯃꯥ ꯍꯣꯏꯗ ꯉꯔꯥꯡꯅꯁꯨ ꯈꯪꯍꯟꯍꯧꯗ꯭ꯔꯦ ꯆꯤꯡꯁꯦꯜꯗꯣ ꯉꯁꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯛꯏ ꯉꯁꯤꯗꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯍꯧꯅꯕꯅ ꯏꯃꯥꯁꯨ ꯂꯥꯛꯅꯤꯡꯕꯅꯤ ꯑꯗ ꯅꯪ ꯕꯕꯥꯁꯦ ꯃꯁꯥ ꯀꯟꯅ ꯉꯝꯗꯗꯅ ꯂꯩꯔꯦ ꯕꯕꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯈꯪꯗꯦ ꯑꯇꯣꯝꯕꯤꯒꯤ ꯋꯥ ꯇꯝꯃꯨꯕꯗꯅꯦ ꯄꯥꯈꯠꯄꯒ ꯍꯥꯟꯅꯒꯤ ꯑꯅꯥꯕꯗꯨꯒ ꯄꯨꯟꯗꯅ ꯂꯩꯔꯦ ꯇꯧꯔꯤꯁꯦ ꯑꯗꯣ ꯏꯃꯥ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯛꯑꯒ ꯐꯖꯅ ꯌꯦꯡꯊꯣꯛꯄꯅ ꯐꯔꯣꯏꯗ꯭ꯔꯣ ꯌꯥꯅꯤꯗ ꯀꯩꯁꯨ ꯇꯧꯔꯣꯏ ꯏꯃꯥꯁꯨ ꯂꯥꯛꯀꯦ ꯍꯦꯛ ꯌꯥꯕꯒ ꯑꯗꯣ ꯏꯃꯥ ꯑꯩ ꯌꯨꯝꯗꯨꯗ ꯆꯪꯉꯛꯄ ꯌꯥꯒꯗ꯭ꯔꯣ ꯀꯩꯒꯤ ꯌꯥꯗꯅꯤ ꯅꯪꯒꯤꯁꯨ ꯌꯨꯝꯅꯤ ꯃꯤꯅ ꯉꯥꯡꯕ ꯁꯛꯄ ꯀꯩꯝꯇ ꯇꯥꯔꯨꯅꯨ ꯅꯪꯅ ꯂꯥꯛꯅꯤꯡꯕ ꯃꯇꯝꯗ ꯍꯦꯛꯇ ꯂꯥꯛꯎ ꯏꯆꯥꯁꯤꯗꯤ ꯍꯣꯏ ꯏꯃꯥ ꯕꯕꯥꯁꯨ ꯑꯩꯅ ꯂꯥꯛꯑꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯅꯤꯡꯉꯤ ꯑꯗꯨ ꯌꯥꯏ ꯏꯃꯥ ꯊꯝꯃꯒꯦꯀꯣ ꯀꯣꯟꯅ ꯑꯃꯨꯛ ꯇꯧꯔꯛꯑꯒꯦ ꯍꯣꯏ ꯏꯃꯥ ꯃꯃꯥꯡꯗ ꯋꯥꯔꯤ ꯁꯥꯗ꯭ꯔꯕꯁꯨ ꯍꯥꯟꯅꯗꯒꯤ ꯈꯪꯅꯔꯛꯂꯕꯅꯤ ꯏꯃꯨꯡ ꯑꯅꯤꯁꯤꯗꯤ ꯌꯥꯏꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯃꯆꯥꯅꯨꯄꯤꯕꯨ ꯃꯉꯣꯟꯗ ꯁꯤꯟꯅꯕꯗ ꯄꯥꯈꯠꯄ ꯄꯣꯛꯈꯤꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯀꯣꯏꯗꯅ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯔꯛꯏ ꯑꯅꯥꯁꯨ ꯆꯪꯉꯛꯇꯨꯅ ꯔꯨꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩ ꯄꯨꯡ 3 ꯈꯔ ꯍꯦꯟꯅ ꯆꯪꯉꯝꯒꯅꯤ ꯌꯥꯏꯗꯣ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯦ ꯑꯃꯗ ꯑꯃꯨꯛ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯍꯪꯕ ꯌꯥꯕ ꯃꯤꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯪꯉꯤ ꯆꯤꯡꯁꯦꯜꯗꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯔꯁ ꯑꯃꯅ ꯇꯧꯔꯒ ꯋꯤꯜꯆꯤꯌꯔꯗ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯂꯦ ꯌꯥꯏꯗꯣ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯒ ꯆꯤꯡꯁꯦꯜꯕꯨ ꯀꯧꯏ ꯆꯤꯡꯁꯦꯜ ꯌꯥꯏꯒꯤ ꯄꯥꯈꯠꯄ ꯃꯑꯣꯡꯗꯨꯗ ꯗꯣꯛꯇꯔ ꯗꯤꯄꯛꯅ ꯍꯥꯏꯔꯛꯏ ꯌꯥꯏ ꯃꯁꯥꯁꯤ ꯈꯔ ꯋꯥꯔꯝꯈꯤꯅꯤ ꯑꯗꯨꯝ ꯄꯣꯊꯥꯍꯜꯂꯨ ꯑꯗꯣ ꯅꯪ ꯑꯩꯒꯤ ꯀꯦꯕꯤꯟ ꯐꯥꯎꯕ ꯑꯝꯇ ꯂꯥꯛꯎ ꯆꯤꯡꯁꯦꯜꯕꯨ ꯑꯅꯥꯗ ꯁꯤꯟꯅꯔꯝꯂꯒ ꯗꯣꯛꯇꯔ ꯗꯤꯄꯛꯀ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯦ ꯑꯅꯤꯗꯨ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯐꯝꯊꯕꯒ ꯗꯣꯛꯇꯔꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯏ ꯇ꯭ꯔꯤꯠꯃꯦꯟꯁꯤ ꯍꯟꯗꯛ ꯋꯤꯛꯁꯤꯐꯥꯎ ꯇꯧꯔꯒ ꯂꯦꯞꯄꯁꯤ ꯇꯥꯃꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯗꯣꯅꯔ ꯑꯃ ꯑꯊꯨꯕꯗ ꯊꯤꯕꯅ ꯐꯅꯤ ꯃꯁꯥꯁꯤ ꯁꯨꯃꯥꯏꯅ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯣꯏ ꯍꯣꯏ ꯇꯥꯃꯣ ꯑꯩ ꯁꯔꯒꯁꯨ ꯋꯥꯔꯤ ꯁꯥꯔꯒꯦ ꯅꯪ ꯀꯩꯁꯨ ꯄꯥꯈꯠꯀꯅꯨ ꯍꯣꯁꯄꯤꯇꯥꯜꯒꯤ ꯁꯥꯏꯠꯇꯒꯤ ꯄꯦꯄꯔꯗ ꯍꯥꯞꯈ꯭ꯔꯕꯅꯤ ꯍꯣꯏ ꯆꯠꯂꯣ ꯆꯥꯕ ꯊꯛꯄꯗꯁꯨ ꯅꯪꯅ ꯈꯔ ꯌꯦꯡꯁꯤꯜꯂꯨ ꯑꯗꯨꯒ ꯃꯀꯣꯛ ꯉꯥꯎꯕ ꯆꯤꯛꯄ ꯑꯗꯨꯝ ꯇꯧꯒꯅꯤ ꯑꯗꯣ ꯀꯩꯁꯨ ꯇꯧꯔꯣꯏ ꯅꯣꯔꯃꯦꯜꯅꯤ ꯐꯖꯅ ꯑꯗꯨꯝ ꯄꯣꯊꯥꯍꯜꯂꯨ ꯍꯤꯗꯥꯛ ꯒꯨꯂꯤ ꯃꯇꯝ ꯆꯥꯅ ꯑꯗꯨꯝ ꯄꯤꯖꯧ. ꯍꯣꯏ ꯇꯥꯃꯣ ꯊꯦꯡꯛ ꯌꯨ. ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ.
Mana thorakpada chungsalga nagadi garida phamduna leramle. Yaido maning situda laklaga chungsalgi makhong makhut hana paiduni yengi. Yum chalasiko kasu toroi bemada nga tharaga ngakdang hibo. Asi hairaga chungsalgi makoktuda nanthabiramlaga drivergi situda kakhatkre. Anasu mabungna chungsalbu nungsi haibadi khangi. Adubu sigomba yaigi mong ubasidi ahanbani. Mabunggi matawduda masu nungaitabadi phawi. Mayumda halakle. Gari makoldu tabada irai hana chenthoraktuna mamabu kawi. Imaw laedana. Imana janabagane semdana loirabani. Lao lao. Chungsalsu nokfetamak tawrai. Iraiga nagana tawraga chungsalu pusinbirai. Chatpada chungsaldu tuge tawi. Yaidui papakhatna. Kaidorage. Yai. Imagi rumdo ina putha halase. Mathakta kabado masase warani. Hoima. Aniduna tawraga iraigi rumdo ina pusinbirai. Chungsalbu hiphalamaga chakhumduda ahumdu wari sai. Kari kari hairake kasuk tawra haibro chungsalsibo. Ima, donarama athubada thiyo haire. Nangbu paper da hapki haibado kanana su phone tawraktabro. Ani tawrame blood group chanadre. Adudi kamai tawni tawriside. Nonini yankisima. Babunga su tanaraga kaidawdoino do. Hoi hoi. Nangsu chakase phazanamda chatho. Aikhoisu nungaifam ama khangdre tawrise. Ai ruluja thokige. Chungsalgi chakdo imana khara tawbiramo. Ai fatloisilaga magi hidakta pura lage. Hoi hoi. Magi budi ai tawrage. Bema chango naphigado hongdawro chak chanaba. Hoi ma. Somdasu chungsalgi yumda chungsalgi mamana mapuraibabu hidak bijanaba hotnari. Moi baba si maga charo. Nachanu sula abanina hayengdi hospital lamda chalaga yengtongna tawse. Kaisuk tawba nateda. Ai atombido yamuningi. Ichado akhoi lakte haidana soidana waruramani. Adamaina khanuse. Moi babane sakaladi mokpa sula abanina punna chaluse. Thoibisu chungsaluningi haibani. Mama, ai kaisuk tawdene. Magi jana thaknaba khara leibirujo. Hayeng amta chaluse. Hoise, ngahak wathabiro. Ai bungogi mapi marol kita subiru kige. Room dudagi thorakbaga thoibi hoida laktuna thoibi busu nongnini leiraga chanaba hairamle. Nongmanini haukhre. Adubu chungsaldi kankhatpa kauba leitre. Yaisu handakti chaba thakba watpaga pothaba watpaga mayeng fazina tare. Adubu uthorakte. Wai khanghalakte. Mana haidoktrabasu khanghalaktrabasu chungsaladi ahongbadu khangle. Numidangi hidaguli pijaba loiraga yaigi phamungda chungsalu hiptuna lei. Yaina ising asabadu tawraga phi amonba amana lupthoklaga chungsalgi makhutu tamna tamna taithokpi. Ngasaidagi tumin leiriba yaide yengtuna chungsalna tapna kaurei. Yai. Nang yam wariko. Chungsal, adumaina khanjingana habani nangbo. Kaigi wadoino si khara sikak tawbada. Nayang siyam kangi. Jakso phazanam ta chade. Ai ge dum honaragale. Ai nungaiti nang samai tawbase. Hojikti ai khangadaba nati nang naba pharadoini. Yumgi baba ima hoisu hayeng lakani hairakpani. Kaidawba yauge moi sunglak laktrise. Baba do aingonda sawi haibro. Kaidawba saudoino anghawbisidi pharak tabagini. Yai. Ai pagasum leibase yam wai ngatang phamge. Warodro nangbo. Kaisuk tawrai. Hoi hoi. Kuidabida ngaktang phamulo. Mana tawraga chungsalbu sofadoda phamthahali. Aduga mana nakalda phami. Yai. Nang wasum ngango. Ayam taningi. Kai wari taningi no. Ame hekta. Nang nabu ngangadi adum yare. Naba thuna pharo. Ai ge dombe. Ai nang na samaina sum leibase. Anghabuan ge tawi. Ibani gi punsi lambi chatawa yam watli. Nangna lama khangda wai haidana lepaga lekhradi ai thanda kamai chatkani. Makhadana chatpa ngamara haibagi mahut. Yai, ai busu natungil halu. Ai bu thangduna khutsamduna pu haigadaba. Nang waradi.
ꯑꯗꯨ ꯈꯟꯕ ꯌꯥꯗꯦ ꯅꯪꯅ ꯋꯥꯕꯗꯣ ꯐꯕꯒ ꯍꯥꯟꯅꯒꯨꯝ ꯑꯃꯨꯛ ꯆꯠꯃꯤꯟꯅꯗꯣꯏꯅꯤ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁꯇ ꯃꯤ ꯑꯅꯤ ꯄꯨꯜꯂꯒ ꯈꯣꯡꯅ ꯐꯤ ꯌꯦꯠꯁꯤꯜꯂꯒ ꯂꯝꯖꯦꯟ ꯆꯦꯜꯂꯤꯗꯣ ꯑꯃꯅ ꯈꯨꯗꯤ ꯊꯤꯔꯒ ꯇꯨꯁꯤꯟꯍꯧꯔꯗꯤ ꯑꯃꯗꯨꯈꯛ ꯃꯊꯟꯇ ꯀꯃꯥꯏꯅ ꯆꯦꯟꯅꯤ ꯃꯊꯟꯇ ꯆꯦꯟꯈꯤꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯀꯗ꯭ꯔꯥꯅꯦ ꯑꯗꯨꯒꯤ ꯃꯍꯨꯠ ꯇꯨꯁꯤꯜꯂꯤꯕ ꯃꯤꯗꯣ ꯍꯧꯒꯠꯄꯤꯔꯒ ꯌꯦꯠꯂꯤꯕ ꯊꯧꯔꯤꯗꯣ ꯍꯥꯟꯅꯗꯒꯤ ꯆꯦꯠꯅ ꯌꯦꯠꯁꯤꯜꯂꯒ ꯍꯥꯟꯅꯒꯨꯝ ꯆꯦꯟꯃꯤꯟꯅꯕꯅ ꯐꯠꯇ꯭ꯔꯥꯅꯦ ꯄ꯭ꯔꯥꯏꯖ ꯐꯪꯗ꯭ꯔꯁꯨ ꯄꯟꯊꯨꯡꯗꯤ ꯌꯧꯔꯅꯤ 이반이기 분시 와리수 낭나 나바 퍼라가 이한도이니 이반이 짱로 루홍도이니 남기닝 바수 로이네 동한도이니 낭나 깨바도 에이암 예닝이 야이 아요 얌 능시 아이네 작크라수 아이게 다와이시디 남기 낙다기 아이 핸덕방함니 타자디 또 지금 무슨 말이래도 아이네도 많이 하이고 나야보나 드로 ꯆꯤꯡꯁꯦꯜꯗꯨ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯥꯏꯕꯨ ꯀꯣꯜꯂꯤ ꯍꯣꯜꯂꯤꯕ ꯁꯣꯔ ꯑꯗꯨ ꯀꯟꯈꯠꯂꯛꯄꯗꯨꯗ ꯌꯥꯏꯗꯨ ꯆꯤꯡꯁꯦꯜꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯒ ꯍꯪꯉꯛꯏ ꯀꯩꯗꯧꯔꯒꯦ ꯁꯣꯔ ꯍꯣꯟꯕ ꯋꯥꯕ꯭ꯔꯣ ꯌꯥꯏ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯩ ꯃꯤꯠꯁꯨ ꯎꯏꯁꯤꯟꯅꯤꯡꯗ꯭ꯔꯦ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯁꯨꯝ ꯄꯣꯊꯥꯅꯤꯡꯉꯦ ꯌꯥꯏ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯦ ꯌꯥꯏꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯆꯤꯡꯁꯦꯜꯕꯨ ꯀꯧꯏ ꯆꯤꯡꯁꯦꯜ ꯀꯩꯗꯧꯔꯒꯦ ꯁꯤ ꯃꯤꯠ ꯄꯥꯡꯉꯨ ꯈꯨꯝꯂꯛꯇ꯭ꯔꯦ ꯁꯣꯐꯥꯗꯨꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯂꯥꯝꯗꯨꯅ ꯃꯄꯥꯕꯨꯡꯗ ꯀꯣꯜ ꯇꯧꯏ ꯄꯥꯕꯨꯡ ꯌꯥꯏ ꯀꯩꯗꯧꯔꯦ ꯆꯤꯡꯁꯦꯜꯁꯦ ꯌꯥꯏꯗꯨ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯂꯦ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ ꯄꯨꯟꯁꯤꯕꯅ ꯐꯣꯟꯗꯨ ꯀꯛꯈ꯭ꯔꯦ ꯀꯨꯏꯗꯦ ꯏꯔꯩꯒ ꯄꯨꯟꯁꯤꯕꯒꯗꯨ ꯃꯆꯥꯒꯤ ꯔꯨꯝꯗ ꯆꯦꯟꯁꯤꯜꯂꯛꯄ ꯌꯥꯏꯗꯨ ꯃꯄꯤ ꯇꯥꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯆꯤꯡꯁꯦꯜ ꯃꯉꯣꯟꯗ ꯉꯥꯊꯗꯨꯅ ꯂꯩ ꯏꯔꯩꯗꯨ ꯆꯦꯟꯁꯤꯜꯂꯛꯂꯒ ꯆꯤꯡꯁꯦꯜꯒꯤ ꯃꯁꯥꯗꯨ ꯄꯥꯏꯗꯨꯅ ꯍꯥꯏꯐꯦꯠ ꯀꯣꯟꯕꯤ ꯄꯨꯟꯁꯤꯕꯅ ꯌꯥꯏ ꯍꯣꯁꯄꯤꯇꯥꯜ ꯆꯠꯅꯕ ꯇꯧꯁꯤ ꯀꯩꯁꯨ ꯇꯧꯔꯦ ꯄꯜꯁ ꯂꯩꯔꯤ ꯄꯥꯕꯨꯡ ꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏꯀꯣ ꯄꯥꯕꯨꯡ ꯇꯧꯔꯣꯏ ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯤ ꯂꯥꯛꯑꯣ ꯄꯥꯕꯨꯡ ꯒꯥꯔꯤ ꯏꯟꯊꯣꯛꯑꯝꯃꯒꯦ ꯏꯔꯩ ꯅꯪ ꯆꯪꯉꯣ ꯕꯦꯝꯃꯗꯨ ꯀꯧꯔꯣ ꯄꯨꯂꯞ ꯆꯠꯅꯕ ꯍꯣꯏ ꯃꯣꯏ ꯄꯥꯕꯨꯡ ꯌꯥꯏꯅ ꯆꯤꯡꯁꯦꯜꯕꯨ ꯔꯨꯝꯗꯨꯗꯒꯤ ꯊꯥꯡꯗꯣꯔꯛꯇꯨꯅ ꯒꯥꯔꯤ ꯐꯥꯎꯕ ꯄꯨꯔꯛꯂꯦ ꯌꯨꯝꯗꯨ ꯁꯣ ꯐꯥꯎꯕ ꯂꯣꯜꯂꯝꯗꯕꯤ ꯊꯅꯝꯃꯦ ꯕꯣꯏꯅꯥꯎ ꯀꯧꯔꯒ ꯂꯩꯍꯜꯂꯝꯂꯦ ꯅꯨꯃꯤꯗꯥꯡ ꯑꯣꯏꯕꯒꯤ ꯒꯥꯔꯤꯁꯨ ꯆꯤꯟꯗꯕꯅꯤꯅ ꯏꯀꯨꯏ ꯀꯨꯏꯗꯅ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯦ ꯂꯩꯔꯝꯕ ꯗꯣꯛꯇꯔ ꯅꯔꯁ ꯃꯌꯥꯝꯗꯨ ꯄꯨꯟꯁꯤꯕ ꯎꯕꯗ ꯆꯪꯁꯤꯜꯂꯛꯏ ꯑꯒꯨꯁꯨ ꯅꯥꯏꯠ ꯁꯤꯐꯇ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ ꯆꯤꯡꯁꯦꯜꯒꯤ ꯐꯤꯕꯝꯗꯨ ꯎꯕꯗ ꯃꯥꯗꯤ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ ꯁꯤ ꯌꯧꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯃꯥ ꯈꯜꯂꯨꯗꯕꯅꯤ ꯂꯨꯅ ꯇꯤꯟꯅꯖꯕ ꯃꯃꯥꯟꯅꯕꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯃꯄꯤ ꯇꯥꯅ ꯀꯞꯂꯦ ꯗꯣꯛꯇꯔ ꯗꯤꯄꯛꯁꯨ ꯈꯨꯗꯛꯇꯨꯗ ꯂꯥꯛꯇꯨꯅ ꯆꯤꯡꯁꯦꯜꯕꯨ ꯌꯦꯡꯉꯤ ꯇ꯭ꯔꯤꯠꯃꯦꯟꯗꯨꯅ ꯑꯣꯏꯗ꯭ꯔꯦ ꯗꯣꯅꯔ ꯑꯃ ꯑꯊꯨꯕꯗ ꯊꯤꯅꯕ ꯍꯥꯏꯔꯦ ꯃꯇꯥꯡꯁꯤꯗ ꯌꯥꯏꯗꯤ ꯂꯣꯟꯊꯣꯛꯇꯕ ꯑꯣꯜꯂꯦ ꯐꯅ ꯀꯟꯅ ꯃꯥꯅ ꯍꯣꯠꯅꯔꯕꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯈꯟꯕꯒꯨꯝ ꯅꯨꯃꯤꯠ ꯈꯔꯅꯤꯁꯤꯗ ꯃꯥ ꯇꯨꯃꯤꯟ ꯂꯩꯊꯣꯛꯈꯤꯗꯦ ꯃꯥꯒ ꯆꯤꯡꯁꯦꯜꯒ ꯕ꯭ꯂꯗ ꯒ꯭ꯔꯨꯞꯇꯨ ꯆꯥꯟꯅꯈꯤꯗꯕꯅ ꯃꯥ ꯎꯄꯥꯏ ꯂꯩꯈꯤꯗꯕꯅꯤ ꯄꯨꯟꯁꯤꯕꯅ ꯗꯣꯛꯇꯔ ꯗꯤꯄꯛꯀ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯄꯣꯀꯦꯠꯇ ꯌꯥꯎꯔꯤꯕ ꯐꯣꯟ ꯑꯗꯨ ꯔꯤꯡꯈꯤꯡꯂꯛꯏ ꯑꯩ ꯐꯣꯟ ꯑꯝꯇ ꯄꯥꯏꯒꯦꯀꯣ ꯍꯣꯏ ꯁꯔ ꯃꯐꯝꯗꯨꯗꯒꯤ ꯍꯥꯏꯐꯦꯠ ꯆꯠꯊꯣꯛꯂꯒ ꯂꯥꯛꯂꯤꯕ ꯀꯣꯜ ꯑꯗꯨ ꯄꯥꯏ ꯏꯇꯥꯎ ꯑꯁꯣꯝꯗꯒꯤ ꯔꯥꯖꯦꯅ ꯊꯦꯡꯕꯨꯗꯤ ꯊꯦꯡꯂꯦ ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯏꯁꯦ ꯑꯗ ꯄꯥꯎꯁꯦ ꯇꯝꯅꯤꯡꯃꯟꯈꯤꯗꯅ ꯀꯣꯜ ꯇꯧꯔꯛꯄꯅꯤ ꯀꯩ ꯂꯩꯔꯦ ꯏꯇꯥꯎ ꯆꯤꯡꯁꯦꯜꯒꯤ ꯕ꯭ꯂꯗ ꯒ꯭ꯔꯨꯞꯇꯨꯕꯨ ꯔꯥꯖꯦꯅ ꯑꯗꯨ ꯍꯪꯉꯛꯄꯒ ꯄꯨꯟꯁꯤꯕꯒꯤ ꯋꯥꯈꯜꯗ ꯗꯣꯅꯔꯒꯤ ꯑꯣꯏꯍꯟꯕꯤꯔꯝꯃꯣ ꯍꯥꯏꯅ ꯈꯟꯖꯩ ꯑꯦ ꯄꯣꯖꯤꯇꯤꯚꯅꯤ ꯗꯣꯅꯔ ꯂꯩꯔꯦ ꯏꯇꯥꯎ ꯄꯨꯟꯁꯤꯕꯗꯨ ꯇꯍꯥ ꯍꯪꯉꯛꯏ ꯀꯅꯥꯅꯣ ꯕ꯭ꯂꯗ ꯒ꯭ꯔꯨꯞꯇꯤ ꯏꯇꯥꯎ ꯑꯩ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤ ꯆꯤꯡꯁꯦꯜꯗꯨ ꯒ꯭ꯌꯥꯟ ꯇꯥꯗꯗꯅ ꯍꯧꯖꯤꯛ ꯄꯨꯈꯠꯂꯛꯄꯅꯤ ꯌꯥꯔꯒꯗꯤ ꯑꯊꯨꯕꯗ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟ ꯇꯧꯅꯕ ꯅꯪꯅ ꯑꯝꯇ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨ ꯏꯇꯥꯎ ꯃꯥꯒꯤ ꯄꯨꯟꯁꯤ ꯊꯧꯑꯣꯏꯗꯕꯒꯤꯗꯤ ꯅꯠꯇꯦ ꯃꯥꯅ ꯑꯄꯥꯝꯕ ꯄꯩꯁꯥ ꯑꯩ ꯃꯟꯇꯤꯛꯅꯖꯔꯣꯏ ꯍꯣꯏ ꯑꯩ ꯍꯥꯏꯈ꯭ꯔꯒꯦ ꯑꯗꯨꯒ ꯍꯌꯦꯡꯗꯨ ꯑꯩ ꯂꯥꯛꯅꯕ ꯇꯧꯔꯒꯦ ꯑꯩ ꯃꯥꯅ ꯌꯥꯒꯗꯕ ꯅꯨꯃꯤꯠ ꯑꯃꯁꯨ ꯍꯪꯉꯛꯑꯒꯦ ꯍꯣꯏ ꯏꯇꯥꯎ ꯑꯗꯨ ꯀꯨꯏꯍꯟꯕꯤꯔꯛꯑꯅꯨ ꯆꯤꯡꯁꯦꯜꯒꯤ ꯐꯤꯕꯝ ꯌꯥꯝ ꯂꯨꯔꯦ ꯍꯣꯏ ꯑꯩ ꯍꯌꯦꯡ ꯂꯥꯛꯑꯒꯦ ꯊꯝꯃꯒꯦ ꯍꯣꯏ ꯏꯇꯥꯎ ꯊꯦꯡꯛꯌꯨ ꯌꯥꯔꯦꯗ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯐꯪꯕꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯔꯥꯖꯦꯅ ꯀꯣꯜꯗꯨ ꯊꯝꯈꯤꯕꯒ ꯅꯥꯀꯜꯗ ꯐꯝꯂꯤꯕ ꯑꯅꯤꯇꯥꯅ ꯍꯥꯏꯔꯛꯏ ꯃꯤꯗꯨꯗꯤ ꯍꯥꯏꯕꯤꯈꯤꯕ ꯌꯥꯗ꯭ꯔꯣ ꯃꯁꯥꯅ ꯍꯥꯏꯒꯅꯨ ꯍꯥꯏꯔꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯅꯨꯡꯉꯥꯏꯇꯦꯗ ꯇꯧꯔꯤꯁꯦ ꯑꯃꯁꯨ ꯂꯣꯏꯅ ꯍꯦꯛ ꯐꯍꯟꯅꯤꯡꯉꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂ ꯃꯥꯜꯂꯦ ꯀꯨꯏꯕ ꯌꯥꯔꯔꯣꯏ ꯏꯕꯥꯅꯤꯁꯨ ꯍꯌꯦꯡ ꯑꯝꯇ ꯆꯠꯂꯨꯁꯤ ꯑꯗꯨꯒ ꯍꯪꯆꯤꯠꯇꯨꯗ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟ ꯇꯧꯕꯒꯤ ꯋꯥ ꯍꯧꯗꯣꯛꯅꯕ ꯃꯣꯏ ꯕꯕꯥ ꯍꯪꯆꯤꯠꯇꯤ ꯊꯨꯃꯟꯗ꯭ꯔꯣ ꯐꯤꯕꯝꯗꯨ ꯌꯥꯝ ꯂꯨꯔꯦ ꯍꯥꯏꯅꯦ ꯊꯦꯡꯊꯕ ꯌꯥꯔꯣꯏꯗꯕ ꯃꯥꯜꯂꯤ ꯑꯁ
ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯆꯂꯣ ꯐꯣꯟ ꯇꯧꯔꯒ ꯅꯪ ꯈꯔ ꯈꯪꯍꯟꯈꯣ ꯍꯣꯏ ꯍꯣꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯣꯏꯕꯤ ꯌꯥꯎꯅ ꯆꯤꯡꯁꯜꯒꯤ ꯏꯃꯨꯡ ꯂꯣꯏꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯏ ꯃꯧꯄ꯭ꯋꯥ ꯅꯨꯄꯥꯗꯨꯗꯤ ꯍꯥꯟꯅꯁꯨ ꯐꯖꯅ ꯈꯪꯗꯕꯅꯤꯅ ꯃꯆꯤ ꯎꯕꯗ ꯀꯞꯂꯤ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯁꯨ ꯆꯤꯡꯁꯜꯗꯨ ꯋꯥ ꯀꯟꯅ ꯉꯥꯡꯕ ꯉꯝꯗ꯭ꯔꯒꯁꯨ ꯇꯞꯅ ꯑꯗꯨꯝ ꯃꯧꯄ꯭ꯋꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯕꯨꯡꯉꯣ ꯅꯪ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯗꯨ ꯆꯦ ꯅꯪ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯁꯥ ꯉꯝꯗ꯭ꯔꯒ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯐꯔꯗꯣꯏꯅꯤ ꯏꯕꯥꯏꯅꯁꯨ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏ ꯏꯕꯥꯏꯗꯨ ꯌꯥꯝ ꯀꯞꯄꯤ ꯏꯆꯦ ꯃꯧꯄ꯭ꯋꯥꯗꯨꯅ ꯀꯩꯁꯨ ꯈꯟꯗꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨꯗ ꯆꯤꯡꯁꯜꯗꯨ ꯌꯥꯏꯕꯨ ꯍꯪꯉꯛꯏ ꯅꯚꯥꯏꯗꯤ ꯃꯄꯥꯟꯗ ꯂꯩꯍꯧꯏ ꯑꯝꯇ ꯀꯧꯔꯛꯀꯦꯔꯣ ꯍꯣꯏ ꯆꯦ ꯀꯧꯔꯛꯀꯦ ꯌꯥꯏꯅ ꯔꯨꯝꯗꯨꯗ ꯆꯪꯉꯛꯄꯒ ꯆꯤꯡꯁꯜꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯀꯩꯗꯧꯔꯒꯦ ꯁꯣꯔ ꯍꯣꯟꯕ ꯋꯥꯕ꯭ꯔꯣ ꯆꯤꯡꯁꯜꯗꯨ ꯋꯥꯗꯦ ꯍꯥꯏꯕꯀꯣ ꯃꯀꯣꯛꯇ ꯍꯥꯏꯔꯛꯏ ꯌꯥꯏ ꯇꯥꯏꯌꯦ ꯅꯪ ꯀꯞꯀꯅꯨ ꯑꯩ ꯅꯨꯡꯉꯥꯏꯇꯤꯌꯦ ꯀꯩꯗꯧꯕꯩ ꯀꯞꯇꯣꯏꯅꯣ ꯀꯞꯇꯤꯌꯦ ꯍꯧꯖꯤꯛꯇꯤ ꯋꯥꯕ ꯐꯔꯗꯣꯏꯅꯤ ꯍꯌꯦꯡ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟ ꯇꯧꯔꯗꯣꯏꯅꯤ ꯗꯣꯅꯔꯗꯤ ꯂꯩꯔꯦ ꯌꯥꯏꯒꯤ ꯃꯈꯨꯠꯇꯨ ꯂꯥꯝꯗꯨꯅ ꯄꯥꯏꯔꯒ ꯆꯤꯡꯁꯜꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯌꯥꯏ ꯅꯪ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯣꯏꯍꯟꯒꯅꯨꯀꯣ ꯅꯪꯅ ꯄꯥꯝꯗꯕ ꯇꯧꯔꯣꯏ ꯑꯩꯅ ꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯒ ꯏꯅꯥꯛꯇ ꯅꯪ ꯍꯥꯟꯅ ꯂꯩꯔꯝꯃꯨꯀꯣ ꯂꯩꯔꯝꯗꯣꯏꯅꯤ ꯅꯪ ꯋꯥꯔꯁꯨ ꯋꯥꯅ ꯉꯁꯤ ꯐꯥꯎꯕꯗꯤ ꯈꯥꯡꯉꯨꯀꯣ ꯑꯩ ꯁꯤꯗ ꯁꯨꯝ ꯂꯩꯒꯦ ꯅꯪ ꯋꯥ ꯍꯥꯏꯅꯤꯡꯉꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯎꯀꯣ ꯍꯣꯏ ꯍꯥꯏꯕꯀꯣ ꯃꯀꯣꯛꯇꯨ ꯅꯣꯝꯃꯛꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯆꯤꯡꯁꯜꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯒꯗꯕ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛ ꯉꯟꯇꯥꯗꯨꯗ ꯏꯔꯩꯒ ꯆꯤꯡꯁꯜꯒꯤ ꯃꯃꯥꯒꯅ ꯂꯥꯏ ꯈꯣꯏꯔꯝꯗꯨꯅ ꯃꯆꯥꯅꯨꯄꯤ ꯃꯃꯧꯒꯤ ꯑꯣꯄꯔꯦꯁꯟꯗꯨ ꯃꯥꯏ ꯄꯥꯛꯅꯕ ꯕꯣꯔ ꯅꯤꯖꯩ ꯑꯒꯨꯁꯨ ꯅꯥꯏꯠ ꯁꯤꯐꯇ ꯇꯥꯕꯗꯨ ꯃꯣꯔꯅꯤꯡꯗ ꯑꯣꯏꯅ ꯂꯥꯛꯂꯦ ꯇꯦꯂꯦꯝꯅ ꯊꯤꯟꯕꯤꯔꯛꯏ ꯍꯣꯁꯄꯤꯇꯥꯜ ꯌꯧꯕꯒ ꯒꯥꯔꯤꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯄꯤꯔꯒ ꯑꯒꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯒꯨ ꯀꯩꯁꯨ ꯇꯧꯔꯨꯏ ꯅꯪ ꯄꯥꯈꯠꯀꯅꯨ ꯅꯪ ꯑꯣꯇꯤ ꯆꯪꯗꯣꯏꯔꯣ ꯆꯪꯉꯣꯏ ꯑꯩ ꯆꯤꯡꯁꯜ ꯎꯕ ꯉꯝꯅꯤ ꯊꯥꯖꯗꯦ ꯍꯣꯏ ꯍꯣꯏ ꯑꯩꯁꯨ ꯀꯩꯁꯨ ꯂꯥꯞꯅ ꯆꯠꯀꯗꯕ ꯂꯩꯇꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯀꯣꯜ ꯇꯧꯔꯛꯑꯣ ꯅꯪ ꯗꯔꯀꯥꯔ ꯂꯩꯕꯒ ꯍꯣꯏ ꯅꯪꯁꯨ ꯐꯖꯅ ꯆꯠꯂꯣ ꯆꯪꯉꯣ ꯆꯪꯉꯣ ꯇꯦꯂꯦꯝꯁꯨ ꯆꯠꯈ꯭ꯔꯦ ꯑꯒꯨꯅ ꯍꯣꯁꯄꯤꯇꯥꯜ ꯆꯪꯉꯛꯄꯗ ꯌꯥꯏꯒ ꯊꯦꯡꯅꯩ ꯌꯥꯏ ꯀꯥꯏꯗꯅꯣ ꯍꯤꯗꯥꯛ ꯋꯥꯠꯄ ꯂꯩꯔꯨꯒꯦ ꯇꯧꯕꯅꯤ ꯑꯣꯄꯔꯦꯁꯟꯗꯤ ꯄꯨꯡ ꯀꯌꯥꯗ ꯇꯥꯔꯒꯦ 9ꯗ ꯇꯥꯔꯦ ꯍꯣꯏ ꯑꯗꯨꯗꯤ ꯅꯪꯁꯨ ꯂꯩꯔꯨꯔꯣ ꯍꯣꯔꯦꯟ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯍꯣꯏ ꯄꯨꯡ 8:30 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯆꯤꯡꯁꯜꯗꯨ ꯄ꯭ꯔꯤꯌꯣ ꯑꯣꯄꯤꯗ ꯄꯨꯁꯤꯟꯗ꯭ꯔꯤꯉꯩ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯒ ꯎꯅꯩ ꯂꯣꯏꯔꯛꯄꯗ ꯌꯥꯏꯕꯨ ꯊꯤꯔꯛꯏ ꯌꯥꯏꯗꯣ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯤꯡꯁꯜꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯕꯤꯔꯒ ꯍꯥꯏꯔꯛꯏ ꯑꯩ ꯁꯤꯗ ꯉꯥꯏꯔꯝꯗꯣꯏꯅꯤ ꯀꯩꯁꯨ ꯇꯧꯔꯨꯏ ꯌꯥꯏ ꯑꯩ ꯑꯃꯨꯛ ꯅꯃꯥꯡꯗ ꯂꯦꯞꯈꯤꯒꯦꯀꯣ ꯇꯦꯟꯁꯟ ꯂꯩꯒꯅꯨꯀꯣ ꯅꯪ ꯑꯒꯨ ꯌꯥꯎꯅ ꯅꯔꯁ 2 ꯇꯧꯔꯒ ꯆꯤꯡꯁꯜꯕꯨ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗ ꯄꯨꯁꯤꯟꯈ꯭ꯔꯦ ꯔꯥꯖꯦꯟꯒ ꯑꯅꯤꯇꯥꯒꯁꯨ ꯂꯥꯛꯂꯦ ꯆꯤꯡꯁꯜꯒꯤ ꯃꯄꯥꯗꯤ ꯃꯆꯥꯅꯨꯄꯥꯒ ꯇꯧꯔꯒ ꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯃꯌꯥꯝꯗꯨ ꯄꯨꯂꯞ ꯐꯝꯗꯨꯅ ꯂꯩ ꯄꯨꯟꯁꯤꯕꯅ ꯃꯌꯥꯝ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯣꯝꯗ ꯂꯥꯛꯂꯒ ꯔꯥꯖꯦꯟꯕꯨ ꯀꯧꯊꯣꯛꯏ ꯀꯩꯗꯧꯔꯦ ꯏꯇꯥꯎ ꯗꯣꯅꯔꯁꯤ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯃꯇꯥꯡꯗ ꯀꯩꯝꯇ ꯍꯥꯏꯗ꯭ꯔꯤꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯂꯧꯔꯣꯏ ꯌꯥꯅꯤ ꯃꯇꯦꯡ ꯁꯨꯝ ꯄꯥꯡꯕꯅꯤ ꯍꯥꯏꯌꯣ ꯍꯥꯏꯗꯅ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯎꯅꯒꯦꯁꯨ ꯌꯥꯗꯦꯅ ꯎꯅꯍꯟꯗ꯭ꯔꯦ ꯀꯅꯥꯅꯅꯣ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤꯅꯦꯅ ꯍꯥꯏꯔꯤꯁꯦ ꯅꯪꯅ ꯈꯪꯕ ꯃꯤꯅꯤ ꯏꯇꯥꯎ ꯑꯃꯨꯛꯇꯪ ꯎꯅꯔꯒ ꯏꯃꯧ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯀꯟꯕꯤꯕꯒꯤ ꯊꯥꯒꯠ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯍꯧꯗꯦ ꯀꯅꯥꯅꯣ ꯑꯩꯅ ꯈꯪꯕ ꯃꯤ ꯍꯥꯏꯔꯤꯁꯤꯕꯣ ꯏꯆꯟ ꯂꯥꯏꯖꯅꯤ ꯄꯨꯟꯁꯤꯕ ꯋꯥ ꯉꯥꯡꯂꯝꯕ ꯑꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯊꯥꯖꯗꯦ ꯀꯔꯤꯒꯤ ꯂꯥꯏꯖꯅ ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯣꯄꯔꯦꯁꯟꯁꯤ ꯂꯣꯏꯕꯒ ꯂꯥꯏꯖꯒ ꯎꯅꯒꯦ ꯈꯟꯈ꯭ꯔꯦ ꯑꯣꯄꯔꯦꯁꯟꯗꯨ ꯄꯨꯡ 3 ꯈꯔ ꯍꯦꯟꯅ ꯆꯪꯏ ꯌꯥꯏꯗꯤ ꯍꯧꯖꯤꯛꯁꯨ ꯃꯆꯤ ꯂꯦꯡꯗ ꯐꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗ ꯃꯥ ꯍꯟꯗꯛ ꯁꯈꯦꯟꯕꯨ ꯌꯥꯝꯅ ꯅꯤꯡꯁꯤꯡꯕꯅꯤ ꯁꯤꯒꯨꯝꯕ ꯃꯇꯝꯁꯤꯗ ꯁꯈꯦꯟꯅ ꯃꯥꯕꯨ ꯅꯥꯏꯇꯣꯝ ꯈꯛꯇ ꯍꯟꯗꯕꯅꯤ ꯁꯈꯦꯟ ꯅꯤꯡꯁꯤꯡꯂꯨꯔꯒ ꯌꯥꯏꯗꯣ ꯍꯧꯖꯤꯛꯁꯨ ꯅꯨꯄꯥ ꯅꯠꯇꯒꯨꯝ ꯃꯈꯣꯜ ꯊꯣꯛꯇ꯭ꯔꯕꯁꯨ ꯀꯞꯂꯤ ꯋꯥꯃꯟꯈ꯭ꯔꯦ ꯃꯥꯒꯤ ꯄꯨꯟꯁꯤꯁꯤ ꯑꯣꯄꯔꯦꯁꯟ ꯂꯣꯏꯔꯕ ꯃꯇꯨꯡ ꯆꯤꯡꯁꯜꯕꯨ ꯑꯦꯛꯁꯇꯨꯕꯦꯁꯟ ꯇꯧꯒꯦ ꯇꯧꯕꯒ ꯑꯅꯤꯁꯇꯦꯇꯤꯁꯇꯨꯅ ꯁꯔꯖꯦꯟꯗꯨꯗ ꯍꯥꯏꯔꯛꯏ ꯁꯔ ꯄꯦꯁꯦꯟꯅꯤ ꯁꯤꯚꯔꯤꯡ ꯁꯔꯖꯦꯟꯗꯨꯅ ꯐꯣꯟꯗꯨꯗ ꯁꯦꯅꯤꯌꯔ ꯗꯣꯛꯇꯔ ꯑꯃꯗ ꯍꯥꯏ ꯁꯔ ꯄꯦꯁꯦꯟꯁꯤ ꯃꯁꯥꯁꯦ ꯑꯃꯨꯛ ꯃꯨꯅꯤ
hꯧjuk phawbu gyan tadri. Extubation di tawdriba natro. Hoi sir. Tawkhino. Patient do shift tawro. Okay sir. Surgeon nursing duna special ward purakduna chungsal bu thami. Ngasaidagi karimta chathokta mabu ngairiba nupadodi chungsal gyan tadabi thorakpaduda ipa pakhatli. Yai, kasu tawre pakagano. Kaigino ma gyan tadrise. Tarakani. Masasi ka hena sonkhiba dunoi base. Sida som legisu layo. Ai sarga wari saraga sardoina hairage. Wikani mukti hospital da laitaba yare. Hoi sir. Yai, take rest. Hojikti warurano. Hoi tamo, thank you. You are welcome. Mayamduna thokibaga yaidu chungsalgi manaktu changlakduna tumina leplaga gyantada lairiba mabu yengjarei. Chungsalgi nakalda famduna makutuna paiduna makoktu nontaduna tumin lei. Ikoi koidana chungsalgi makutu lengakpagi yaina chentorakduna doctor bu kawi. Anesthetist nurse angakduna chungsalbu yengaga kasuk tawraroi hairaga extubated tawre. Mamaidu isinduna lei pangthorakte hojik phawba. Yaina Chungsa, nangaina kaubase taradi mit pangthoro. Ai nang bungairi. Chungseldu mamitamna pangthorai. Mamit pangthorakbaga yai haina ubaduda nakfe tawrai. Yaidu sora sangba muhandoaga wahai khara hairai. Nangi wabagi matam lori. Nangi aigi punsida awaba mamo aina pidana bhonagani. Nangba muhanaso kaphalaroi. Nungaibagi pinatana namitagi napiriga matata halaroi. Tabro chungsa aina hairise. Kappa yadeko nang pharadoini. Chungseldu mamitagi mabi chinthaduna hoi haibago makok nomi. And whilst holding her hand, Yai assured her that she will never have to encounter any tragedy henceforth, and that he will get hold of all her miseries and worries. He then smirked and whispered to her, "Aigi, nungsibana nanggi." Chungsal, with the corner of her lips slightly lifted, nodded her head.